Arambai Tiangol gi Tiangoloi taruk yauna mioi mapan fare AT gi unit commander police na fana ba thire Abdul Kadir gi asib haksang torban da phumjilamba thengnabadagi paubi tekta irang thokre chingnaningai oiba mawongda yum amagi manakta lerami haiduna mioi kharana fakhraba tungda thiba khangdana lerakhiba chesam Abdul Kadir ngasi ayuk anganbada police na nambul turel torban dagi asib haksang oina fangkhraba tungda paubi tek mayai lekai da miyamna achauba irang haurokre asib haksang oina fangkhraba chesam Abdul Kadir sahi kuntaret apokpa Sesam Abdul Jalal Imphal West District ki manung sanba Wangoi Police Station na konba paubi tek mayai lekai dagi ne Abdul Kadir miyam ga mimana daba lol thokta ba masung nata thiba mioi ne mahak chatliba tha asigi taraga mathoi dagi thiba khangdre haina imung manung gi mioi singna Wangoi Police Station da missing report ama thangalakhe report adugi matungina Wangoi Police na Abdul Kadir gi khongul lirakbada Arambai Tiangol Unit 27 gi kangbu amada mioi kharana sinakhi haiba khangba ngamlakhe Maduna maram oiraga chenariba mioi kana kanano haiba khangdoklaga mioi khara fagatpa hauke fagalaba sing adugi manungda Arambai Tiangol gi Tiangoloi taruk amasung micham ahum yauke makoibu police na wahong pahong satharaba tungda ngasi ayuk police na Abdul Kadir gi thawa yaudra bahakchang adu samurau naurem gi turel mapanda phumjillaga leire haiba khangba ngamke mafam aduda police na sangsinduna asi bahakchang adu ngasi ayuk laukhalaga haunabi matungina magistral inquest tawraba tungda post mortem gi damak Rims Hospital da thamkhre Hakchang ki phibam tongalaba Abdul Kadir siraga fangle haiba pau tana badagi paubi tek mayai lekai da leiba miyam hauraktu na irang sagalakhe irang adu laksinaba police na honaba yaba honaraba tungda ngamlakta badagi tear gas cell sing kaptu na miyam adu tankhai Thaudok aduga mari lainana police na Faraba sing adugi manungda Wangoi Longjam laikai dagi Longjam Hemson alias Nausa sahi kun mari laikai asimakta dagi Thaunaujam Asok sahi kun Yumnam Huidrom makha laikai dagi Huidrom Syam Sundar sahi kun thra laikai asimakta dagi Haikruzam Premchan alias Puremba sahi kunipan Yumnam Huidrom mayai laikai dagi Sapam Dayarani Devi sahi nifugani tho yaure makhoi duty magistrate ta puthoklaba matungda makhata na wahong pahong sathanabagi damak tha asigi kulumdoi fauba police custody remand laure haire thajaba yaba mafamdagi fangba pauna hai miyoi manga fagalaba tungda atopa miyoi mari amasu police na fare aduga loinana gypsy ahum DI mini truck ama amasung Honda Activa amasu recover tawre mihar asida mapunggoina senaramgani haina thajaba Arambai Tiangol gi unit commander police na fana na bokoi thire Marak asida Arambai Tiangol Unit 27 ki control room na thadorokpa cherol amana hai haujik thokliba paubi tek mayai lekai dagi chesam Abdul Kadir gi mihata chenabani haiba mioi kaya logi matungina fagatkhre thokriba thodok asida chenabani haiba Yumnam Huidrom makha lekai gi mioi khara amade Yumnam Huidrom da leiba Arambai Tiangol Unit 27 QRT da yauba mioi khara police na fagatkhe makha tarakpada QRT asigi mioi khara su chenarambadagi police da surrender tawhankhre Makhatana police na satharakpa investigation amadi logi thabak thoram lakbada Arambai Tiangol na mapung phana mateng piga ne lamdam asida hingminariba maitai amadi maitai pangal isilinau singna irang asigi marida kanglup ki oiba wakhalonda irang sagat pidanaba etina appeal tawrakle paubi tek mayai lekai dagi sesam Abdul Kadir misigi matangda chenariba mioi sing logi oiba chapchaba sairak pigada bani haina Federation of Civil Society Organization Fox Manipur amasung Pangal Team Manipur na tongan-tongan na thadorokpa cherol amana phongdorokle maitai singna khundaba mafamdagi sugi kem sing hongdokba amasung kem tareta hanthaba yanakhre miyamgi apambagi mayokta kuki gi su extend tawraba yana leire kuki zo militant group singna Union Home Ministry gi official singa wari sanakhibada maitai gi khul manak nakna leiriba akhanaba kem khara hongdoknabagi matangda yanaba purakle haina ministry gi senior official amana phongdokre suspension of operation Su agreement kuyek pina duna lairiba kuki militant singi lutsingba singa wari sanakhibada ministry gi maikei dagi national highway sing hangdokba amasung security forces dagi lakhiba khulai sing khongwatpagi matangda khana nainaki haina official aduna makhata na phongdokhe nakal ani kupna khana nainaraba matung haujik oiriba Manipur gi phibam asi yenglaga maitai singna namna khundaba chingya nakna hangliba kuki militant singi kem taraga mari gi manungda taret thingjilaga atopa mafam amada hongdoknabagi matangda khanakhe Shahi aniromgi matungda Kuki Zo militant group singna Jun mapandagi Ministry of Home Affairs ki makok thongba official singa amuga na wari sanaba haukhibane nakal ani na wari sanakibada designated kem khara hongdo hongjin tawbagi matangda yanaba purakraba su agreement ki matam sangdokpagi matangda di chapchaba warep amata lawba ngamkhide ground semdokpa madi atai atopa khanagadaba wafam kaya marum leiba maramna su agreement ki matam sangdokpagi matangda chapchaba warep lawba ngamkhidavane Kumja lisingani nipan da kuyak pinakhiba masung thengkhang kaya da sangdoktun lakhiba su agreement ki matam
ꯀꯨꯝꯖꯥ 2024ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯂꯣꯏꯈ꯭ꯔꯕꯅꯤ ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯁꯨ ꯂꯩꯈ꯭ꯔꯦ ꯆꯍꯤ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯅꯥꯀꯜ ꯑꯅꯤꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯗ ꯋꯥꯐꯝ ꯈꯔꯗ ꯌꯥꯅꯕ ꯄꯨꯔꯛꯂꯕꯁꯨ हाईवेसिंग हांगदोक्पा याउना अतै अतोप्पा मरुओइबा वाफम खरगी मातांगदि वारेप लौबा ngamkhide मैतैसिंगना नमना खुंदाबा इम्फालगा नागालैंड अमसुंग आसामगा फाउनबा यामना मरुओइबा लंबी ओइरिबा नेशनल हाईवे 2 अमसुंग नेशनल हाईवे 37 गी सरुक खरदा कुकीजो फुरुपकी मियोइसिंग खुंदाबा मरमना नेशनल हाईवे अनि असि फाउरगा तंगाई फदना चंगदबा याद्रबा पोलमसिंग पुसिलकपदा खुदोंग चादबा कयामरु मायोगना लाखिबने सु ग्रुप की लुसिंगबसिंगना मिनिस्ट्री ऑफ होम अफेयर्स की मकोक थोंबो ऑफिशियल सिंगा नुमित 15 लेरगा अमुगना वारी सानबा हाइना लेपनखे न्यू दिल्ली दा पांगथोकिबा मिफम अदुगी मतांगदा सु मिलिटेंट सिंगी मिहुट अमना एजेंसी दा हाई कुमजा 2022 गी मे अहुमगी ममांगदा ओइरंबा फिबम होंगदो होंगजिन तौबगी वाफम लागलबनिना सु एग्रीमेंट की ग्राउंड रूल सिंग नौना यंगसिन बतंगाई फदे कुमजा 2009 दा सु एग्रीमेंट खुयक पिनखिबा मतमदा कुकीजो मिलिटेंट ग्रुप 15 की अपुनबा लुप ओइरिबा यूनाइटेड पीपल्स फ्रंट यूपीएफ अमसुंग कुकी नेशनल ऑर्गेनाइजेशन केएनओ गी अपुनबा कादर 2002 लैखे हाइरिबा कादर सिंग अदु चिंगी डिस्ट्रिक्ट सिंगदा हांगदोक्पा डेजिग्नेटेड कैंप 13 दा थंबगा लोइनना कादर अमममदा था खुदिंगी लुपा 3,000 स्टाइपेंड ओइना पिदुना लाखिबने पनबा याबदे माइके अहुमगी ओइबा सस्पेंशन ऑफ ऑपरेशन सु एग्रीमेंट अतुदगी मणिपुर लैंगांगना विड्रॉ तौख्रबा मतुंगदा कुमजा 2024 की फेब्रुवारी 10 फमखिबा मणिपुर लेजिस्लेटिव असेंबली नसु सु एब्रोगेशन तौबगी वारेप लौख्रबने वारेप अदुगी तुंगदगी ngasi फाउबा सु एक्सटेंड तौबा ngamdana लाखिबने मणिपुर मियामगी अपांबा मतुंगिनदि हौजे स्टेट असिदा थोकलिबा कांगलुप अनिगी हाना सुनबा थौदोक्सिंग खुदक्ता लेबनबगी अमता ngairaba पांबाइदे कुकी मिलिटेंट सिंग खुयक पिनरिबा सु चनहंदबा हाइबसिने पाव असिना मखाताना हाई माइकई अहुमगी ओइबा एग्रीमेंट अमदगी मणिपुर गवर्नमेंट हंदोखरगदि सु अदु चनद्रे लैत्रे हाइना लौफम थोए अदुबु इंडिया गवर्नमेंट ngasi फाउबा सु एक्सटेंड तौरे हाइबसु हाइदे चनरी हाइबसु हाइदे अदुमोइनमक सुगी खुयक पिनबदा याउबा मरुओइबा लुचिंगबसिंगदे इंडिया गवर्नमेंट का ngaihak leitana फमिनरे नुमित खरनी की ममांगदना गुवाहाटी दा पुन्ना मिफम पांगथोखरे अदुगा ngarangna muk leibak asigi capital oriba न्यू दिल्ली दा फमखरे मसिना तागलिबदे लाउथोक्तबा सस्पेंशन ऑफ ऑपरेशन दे अदुम चनरी हाइबने मसागी लौफमदा कुकीसिंगना फ्लैग युंगसिनबगी फोटो कापलुबा लौमी अमा फारबा मतुंगदा लोकअपता थमजिनख्रे मसागी लौफमदा कुकीसिंगना ट्रैक्टर सिजिनदुना लौ खोइदोकले अमदे फ्लैग युंगसिले पाउ ताबदगे कुकीसिंगना युंगसिलंबा फ्लैग की फोटो नमलुबा मैतै लौमी अमा कुकीसिंगी खुल नंगना संगसिली हाइबगी मरालदा सीआरपीएफ ना फारगा पुलिसदा सिनारख्रे पुलिसनसु लौमी असि लोकअपता थमजिनख्रे हाइरे हाइरिबा थौदोक असि ngasi ayuk Imphal West District की सेकमाई पुलिस स्टेशन की मनुंग जनबा खुरखुल साबा लेकाई लौकोल द थोखिबने मसागी लौफमदा कुकीसिंगना फ्लैग युंगसिनबगी फोटो नमलुई हाइबगी फारगा सेकमाई पुलिस स्टेशन की लोकअपता लैदिबा लौमी असिगी ममिंग ngangbam रंजित एलियस तोमबा चही 29 अपोकपगी मिंग तोम सिंह कौवे महाक सीआरपीएफ ना फारबा मतुंगदा सेकमाई पुलिस ता ngasi ayuk खुसिनरखिबनी हाइरे पाव असिना हाई ngangbam रंजित हाइरिबा लौमी असिगी लौफम अदो ममांग सहीदगी हौना कुकीसिंगना ट्रैक्टर सिजिनदुना लौ उबगी थबक चथखे ngasi ayu कुकीसिंगना महाकी लौफम असिदा अमुगना लौ खोइबगी थबक चथबदा नतना फ्लैग युंगसिले हाइबगी पाउ ताबदगे अफफत खंगदना ngasi ayu पुंग 10 मिनिट 30 ताबा मतमदा मसा मतोमता लौफम अदुदा चतुना कुकीसिंगना युंगसिलेबा फ्लैग अदु मोबाइल फोन सिजिनदुना फोटो नमलुबनी हाइरे पाउ असिना हाई कुकीसिंगना युंगसिलंबा फ्लैगसिंग अदु फोटो कापलिंगाइदा सीआरपीएफ की कांगबुना संगसिलक्तुना कुकी नंगनबा लौफमदा संगसिली हाइबगी मरालदा महाकपु फाखे मसिगी मतुंगदा 57 माउंटेन डिवीजन दा सीआरपीएफ की कांगबुना खुसिनरखे लोइनना 57 माउंटेन डिवीजन की कांगबुना सेकमाई पुलिस दा मु खुसिनरखिबनी हाइरे यामना नुंगाइतबदि महाकी लौफमदा कुकीसिंगना फ्लैग युंगसिनबगी नमलुबा फोटोसिंग अदु सीआरपीएफ की कांगबुना महाकी मोबाइल दगी लोइना मुथतखिबा असिनी हाइरे मियोई 13 नौना पॉजिटिव ओइरे पुन्ना मसिंग 13 सुरे इंडिया की ओइना कोविड-19 की लाइसन मरम ओइरगा सिखिबा मीगी अपुनबा मसिंग चामे हेनखिबगी नुंगनांगबा मरक्ता मणिपुरदसु कोविड-19 की लाइसन सि तमना वांखलक्तुना सेक्शनिंगाई ओइबा थाक यौरे ख्वाइदगी नौना फंगबा पावगी मतुंगिना ngasi खक्तदा मियोई 13 पॉजिटिव ओइरखे मसी थारगा मणिपुरदा कोविड पॉजिटिव ओइबा मीगी मसिंग पुन्ना 13 सुरे नौना पॉजिटिव ओइरखरबा मियोई 13 अदुगी मनुंगदा अहुमना बिष्णुपुर डिस्ट्रिक्ट तगिने निफालना इम्फाल वेस्ट तगिनी अदुगा मियोई अहुम अमना इम्फाल ईस्ट डिस्ट्रिक्ट तगिने कोविड पॉजिटिव ओइरबसिंग अदुगी मनुंगदा अयामबदे
contact tracing gi likhun thigat pada phanglakhiba nei aduga isam samna masa nungaite haiduna test tawba lakpada positive oiramba mi su yawe adum oinamak positive oiriba singasi thoidokna khudong thiningai oidi haire Israel na Iran gi wartime chief of staff hatkre lan hena kansinnarakle Iran amasung Israel laibak anigi marakta soknariba nongmagi hena pakthok chawthorokle Israel gi air strike ta Iran gi wartime gi chief of staff hatkre US President Donald Trump na nakal anigi marakta ceasefire tawnaba haibada yanaba purakpa ngamkhidre oirakliba phibam asiga mari lainana Donald Trump na thuba mifam kaukhre Iran da laiba India gi mahiroising halakpa haure Iran na ngarang Israel da missile attack chathaduna misi mina thogan khiba thokdok adugi laman khumboina ngasi lana si haurakhiba mangani suba numitta Israel gi warplane singna Tehran da laiba Iran gi military amasung nuclear program singda yamna angakpa mawongda attack chathakre Israel gi maikaidagi Iran gi military installation singi akoibada lairiba miyam athubada safabada laiba mafam singda hongdongna ba akanba warning tawkhre oiragliba phibam asida Iran da laiba Indian embassy gi maikaidagi Indian sing city adu thadoktuna masagi gari singda safagadaba mafam singda thokhinaba akanba warning tawkhre Indian embassy gi maikaidagi so Indian sing adu safagadaba mafam singda hongdokpagi thabakta yamna chawna mateng pangle Israel gi military gi maikaidagi ngasi phongdokhibada Israel na ngasi chathakibada Iran gi wartime gi chief of staff Ali Sahad Mani hatkre mahak asi Iran gi senior most military commander amasu oiribane Israel gi attack ta Iran gi top military leader sing nuclear site sing amasung civilian yauna miyoi saniga kunmari gi mathakta hatkre Iran amasung Israel gi marakta akan balan satharakpa asina maram oiraga crude oil gi mamal su wangkhalakre Donald Trump gi maikaidagi lan asi hena pakthok saukthorokpagi phibam laibana Iran gi Tehran city da lariba miyoi sing safagadaba mafam singda hongdongna ba khangankhre amaromda Iran na Israel gi mathakta sathakiba missile attack ta nupi angang yauna miyoi kunmari sikhre Iran gi revolutionary guard ki spokesperson Ali Muhammad Naini na Israel gi mathakta missile attack amasung drone attack sathaba haukhre makhata na hairiba attack sing asi hena kansilagani haire maraksida Israel gi prime minister Benjamin Netanyahu na haikhiwada Middle East da hojik thogliba lanasi Iran gi supreme commander Ayatollah Ali Khamenei halaba khakta loishinba ngamgane madu natriba phawbadi lalasi loishinbagi wafam leitri haina phongdokhe Boeing Dreamliner makhatana paihandana balaingak na khana ba hokre Imphal ga samnaramba Air India gi flight pumnamak amukhana pairaroi Sahi kaya lisang sina Manipur ga laibak asigi atay atopa mafam singa samnahanduna lakhiba Air India gi flight pumnamak ngahandagi amukhana pairaroi haina Tata Group na laukthokre Air India bu chalairiba Tata Group na social media platform da thagalakpa warol amana hai June 10 ga mangadagi hauna Air India gi flight amata Imphal International Airport ta pairaklaroi adum oinamak awang nongpoki mafam singa laibak asigi atay atopa mafam kayaga makhata na samnahannaba thorang kaya lokhatkibane Manipur da hojik thokliba thokdok sing asiga Air India na lawrukliba ware pasiga karigumba hiram amataga mari lainade mamangdagi Air India na flight service tawbada semdok sadoknabagi matangda lawkhiba warep amagi matungin na Imphal International Airport ta amuganna flight service tawdanaba thorang lokhalakpani haire Imphal International Airport na hiramasagi matangda thadorokpa warol amana hai sanglaba sahi kaya Imphal International Airport ta service tawduna lamdam asagi miyoisingbo laibaki atay atopa mafam kayada sathok sasin tawbada chawna mateng panglambagi damak thagatpa phongdokle Air India na state asagi damak Lauramba thaudang sing matam pumnamakta ningsingduna lehoragani hainasu Imphal International Airport na social media da thadorokpa warol amana phongdokle Sairaksida Air India gi plane ama Ahmedabad Airport agi London tamna painaba thorang tawringaida paikhalakpa second kharagi matungda plane kaibagi thokdok thokraba matungda Union government na Boeing Dreamliner 787 pumnamak service tawba levan naba khananai naba hokre haina report amana phongdokle United States na sab Boeing makhalase khudong thiningai oirakle haina lawbadagi Union government na hairiba plane makhalase makhata na paiba leban nabagi thorang ama lokhalakpani haina report asina phongdokle Boeing 787 Dreamliner hairiba plane makhalase tongan balaibak singda hojiksu makhata na adumak sizinare thau sabagi chang sada kun hanthabaga loinana electrical system phaba masung paithok paisin tawbada khudong saba maramna plane makhalasi malemgi tongan balaibak singda hojiksu makhata na adumak sizinabane khwaidagi ihan hanbo oina kumjali singani taraga mathoigi October 13 ta plane makhalasi Nippon Airways na laikhibaga loinana Tokyo dagi Hong Kong fauba flight service tawkhi haire Air India gi flight amaso technical issue laibadagi Hong Kong tamna amuk hankhre
Hong Kong Delhi tamna pairakadaba Air India gi flight technical issue leirakpadagi lamkhangdagi Hong Kong tamna amuk hankhre haire. Official oiba paw amagi matungin na Air India gi Boeing 787 flight AI 315 asi ngarang ayuk Hong Kong Delhi tamna pairakpada flight asigi crew members singna technical issue leire khanglakpadagi passenger sing adubu asoy angam thogandanna bagidamak precaution lawduna Hong Kong tamna lamkhangdagi amuk halaktuna passenger sing adubu tekta kaidana Hong Kong da laiba international airport da landing tawkhre haina agency na piba report amada phongdoklei adumokpu thogdok asigi matangda Air India gi maikeidagi hojik phawbugi oinadi official statement amata thadorokpa leitre chahi taraga tarukki matungda India gi mikok thibada miyoi lakh 35 hena sizinnagadawre mathang chahi October amadagi tangkak ani thongna mikok masing thiba haunaba notification thokre State asida thogliba irangna maram oiraga Churachandpur gi mahiroi sing competitive exam thabada awaba mayokna re haukiba chahi 2023 gi May 3 dagi hauna state asida thoglakhiba Kanglup gi irang asina maram oiraga national highway sing chathokasin tawbada khudong sadaba kaya mayokna bana maram oiraga Churachandpur district dagi competitive examination thagadaba mahiroi kaya khamthengna awaba mayokna re agency gi pauna hairibana state asida hojik leiriba Kanglup gi irang asina maram oiraga State asigi national highway singda free oina chathok chasin tawba yadaba asina maram oiraga laibak asigi oina pangthokpa maruoiba competitive exam sing haibadi SSC NDA NEET UPSC UGC NET na ching maruoiba exam sing thagadaba mahiroi kaya state asigi wangmada chatune exam thanare masina maram oiraga mahiroi singi academic atmosphere da chauna akiba pibada natana selthumgi awaba kaya su mayokna re Churachandpur district ki mahiroi singi oina khwaidagi nakpa exam center ase kilometer hompugani thoirom lapna leiba Imphal center na oide adubu irang asina maram oiraga chathok chasin tawbada yakhidaba asina district asigi mahiroi sing khudong sadaba kaya mayokna re Imphal da lakpa yadraba district asigi mahiroi kaya Aizawl Guwahati natraga Agartala da satuna tongan ba competitive exam sing thanare hiram asigi matangda Churachandpur gi mahiroi ama oiriba Tife ngainelam simte kauba mana phongdokhibada District asidagi kilometer sahum lom salaga exam thaba haibasi awaba ma oibada natana maram jadana sel hena tingnabagi achauba maram ama oide exam asida chauna mai pakadaba mahiroi kaya chathok chasinda khudong sadaba kaya mayokna basina maram oiraga exam thaba phangogdaba kaya amasu yauribane mahiroi singna thengnariba khudong sadaba kaya asi khara makhai kokhanabagi pandamda ultimate coaching center amadi Siam Symphony SSPP yauna tongan ba group kaya na mahiroi singidamak mateng pangle masigidamakta ZSF na mari lainabo authority da Churachandpur da exam center sing PB na bataksin basu laikre adubu hojik phawbugi oinaso masigi positive response amata laitri haina ningam da wafam kaya so phongdorok le